ꯑꯗꯣ ꯑꯩꯅ ꯅꯨꯄꯤꯒꯤ ꯐꯦꯚꯔꯗ ꯋꯥ ꯈꯔ ꯍꯥꯏꯕꯁꯤꯗꯀꯣ ꯕ꯭ꯔꯗꯔ ꯈꯔꯗꯤ ꯑꯣꯐꯦꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯃꯥꯜꯂꯦꯕ ꯑꯗꯨꯁꯦ ꯇꯧꯔꯤꯁꯦ ꯇꯨꯝꯗ꯭ꯔꯤꯁꯦ ꯅꯪ ꯂꯥꯏꯞ nâng cái video thay người thì nâng ha nâng em uy đại Tôi dùng được ra. uy chân này giờ cả ôi chính khi ngắm bị say tôi uy chân là bậc cả nó tummo ya đấy tummo gì tum bây tại mình chấp trả đấy cũng ta mà chơi bảo ta đi nè sát tum cái đó wow kadar siang biru mai uji bo kadar siang malah itu yo wow good night hiang unna jika good night adu nungai bra ngasai papa na pambaduga mamai ko pam jika menungai papa na nungai ko खुजी से तमलबनी नंगोंदा नुंसी खुदोल ओइना हाइदोगलुनु कन्नादा तमथोगलुनु वारी से Kanana si mo? no piro please amta no piro video namjage ba to 진짜 video namjage amta mo Ito to biro. Ha. 내 papa video na video không ra ba? Không à. No habi no video ni ba ko. Video na. Michi ka kachalak ta na. ni no hay de no cái yo Michi kachalai to kai do me. Tumasuro. Mama ka tumasuro. Mama ka tumasara. Yaraba. Papa da leiting thom me haijalam. Kai na gindu papa da me. आशा कयागा लोइना ना तमजनिंग बखुदोल कयानी नमगनी थवाइसु पीबा खुदोल ओइना नंगोंदा ngasai dia hona ko dia pung barong makai ta do rewa si kan tung ge di sumain pa maju ko kisum do ra ba tung ge kan de kuji se da dum tung ge ma abimero si ba mana is ga hai ayuk tane heli ko maro lomba abim masih kay do ba ngarang di hing phajana tumba good morning ma'am ngarang live torga abim matumhandana thambado yam kanagre ai hing phajana tumba fange yam satisfied with sleep after long time chẳng hojikan favorite oi tapko lore yam hawe bye bye Bye. मैम अदुदी ओंग चलुगी मैम नंगरांगी लाइफ ता जॉइन तौबिरकपा और दai कमेंट पिबिरकपा मैम थैंक यू सो मच वंस अगेन हम चलुगी सिगी कैमरा मसाज दगी मुंग नमागे दुगा येमिनर मसा मचंदी ngarayo या मैम अदु चट्रिंग इज के नोमता शेयर तौजरमगे सिगी हुजी इंगदम दा आयरपदे को वोगी रेड ऑनियन फेस क्रीम जे आई योइना पर्सनली अतै मैम हमसु मोइना था आइना मैम दसु शेयर तौग्रे दो सिसना आई पर्सनली सिगी पोतसिना को हुजी सि तैबदा सिना याम नुंगाइबो पोत ओयबा दु फेस वाश दना को अतै फेस वाश मैम दो लोइमक नुंगाइबा दो बेस्ट आई योइना आई माइदे सानाबा हारगदि सिगी एंटी एक्नी गी खोइगी फेस वाश से सिजना याम नुंगाइबे हेले मा सि केनोदि नते ब्रश याउबिदुदि नतेबा अदुरगसु सिगिसना आई माइदे याम चानाबोय और मैम ट्राई तौनिंगबो ओरगदि आई लिंक हापचरमगे सोइना चेक आउट तौबियो चलो गे अदुगा अमग वाली मैम नोटिस तौबिब्रा तौबिदब्रा दि खंगने ममांगी दा इना हापचगिबने बसिगी केनो जे स्टीमर जे आइना लैरे आई सीजनर गे येंग्द्रि ने तौर हागिबने सीजनर येंगे सिगी स्टीमर जे को और सिजे के काना बोयदि सिगी इसिंग सिदा हाप इसिंग जे
ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯗꯩꯁꯦ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯍꯩꯖꯤꯜꯂꯦꯗꯅ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯍꯩꯖꯤꯜꯂꯒ ꯁꯤ ꯃꯩ ꯊꯤꯜꯂꯒ ꯁꯤꯗ ꯊꯣꯛꯍꯟꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦ ꯁꯤꯁꯦ ꯑꯩ ꯔꯤꯀꯃꯦꯟꯗꯤ ꯇꯧꯗꯦ ꯁꯤ ꯄꯣꯠꯁꯤꯃꯗꯤ ꯑꯗꯣ ꯑꯩꯅ ꯅꯨꯄꯤꯒꯤ ꯐꯦꯚꯔꯗ ꯋꯥ ꯈꯔ ꯍꯥꯏꯕꯁꯤꯗꯀꯣ ꯕ꯭ꯔꯗꯔ ꯈꯔꯗꯤ ꯑꯣꯐꯦꯟ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯃꯥꯜꯂꯦꯕ ꯀꯃꯦꯟꯇ ꯃꯃꯤ ꯇꯥꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯕ꯭ꯔꯗꯔꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯄꯩꯁా ꯇꯥꯟꯕ ꯆꯠꯂꯤꯁꯤꯗꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗꯀꯣ ꯅꯨꯄꯤꯅ ꯌꯨꯝꯗ ꯇꯧꯍꯧꯕ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯃꯤꯉꯣꯟꯗ ꯇꯧꯍꯟꯒꯦ ꯍꯥꯏꯕꯕꯨ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯁꯂꯦꯁ ꯑꯣꯏ ꯑꯣꯐꯦꯟ ꯑꯣꯏꯔꯒ ꯈꯣꯏꯗꯧ ꯁꯧꯒꯠꯂ ꯂꯩꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯗ ꯆꯨꯝꯊꯠꯂꯅꯤ ꯍꯥꯏꯔꯒ ꯌꯥꯝ ꯆꯥꯎꯕ ꯋꯥꯈꯜ ꯅꯠꯇꯦ ꯈꯟꯕ ꯗꯔꯀꯥꯔ ꯂꯩꯁꯦ ꯋꯥꯈꯜ ꯃꯆꯥ ꯑꯃꯈꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯁꯣꯏꯔꯒꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯉꯁꯥꯏꯒꯤ ꯑꯣꯐꯦꯟ ꯑꯣꯏꯕꯤꯕ ꯀꯥꯟꯗꯁꯨ ꯔꯤꯖꯟꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯄꯩꯁా तानꯕ ꯆꯠꯂꯤꯁꯤꯗꯤ ꯍꯥꯏꯕꯒꯤ ꯔꯤꯖꯟꯗꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯚꯦꯂꯤड ꯑꯣꯏꯕ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯑꯩꯅ ꯍꯟꯗꯛ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎ ꯒꯥꯔꯤꯗꯣ ꯑꯗꯨꯗꯣ ꯁꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯦꯕ ꯏꯪꯊꯝꯊꯥꯗ ꯅꯣꯡꯖꯨꯊꯥꯗ ꯏꯁꯥꯗ ꯅꯣꯡ ꯀꯩꯀꯥ ꯆꯣꯠꯇꯅꯕ ꯏꯪꯊꯝꯊꯥꯗ ꯏꯪꯕꯗꯣ ꯐꯥꯎꯗꯅꯕꯅ ꯂꯩꯈꯤꯁꯦ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯣꯏꯗꯣ ꯑꯩ ꯁꯤ ꯃꯐꯝꯁꯤꯗ ꯁꯥꯔꯤ ꯆꯧꯀꯤꯁꯤꯡꯁꯦ ꯌꯥꯝ ꯐꯝꯖꯅꯤꯡꯕꯅꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯐꯝꯕꯗꯤ ꯌꯥꯔꯝꯃꯦ ꯈꯤꯇꯪ ꯉꯜꯂꯦꯕ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯦ ꯐꯝꯕꯗꯤ ꯌꯥꯔꯝꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯊꯕꯛ ꯍꯥꯟꯅ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯀꯩꯅꯣ ꯐꯝ ꯇꯥꯔꯦ ꯌꯥꯝ ꯐꯝꯅꯤꯡꯉꯦꯕ ꯁꯤ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯜꯂꯦꯕ ꯊꯥꯎꯁꯦ ꯑꯃꯨꯛ ꯊꯥꯎꯁꯦ ꯄꯤꯡ 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 ꯆꯣꯡ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯉꯁꯤ ꯉꯟꯅ ꯊꯣꯛꯂꯛꯏꯁꯦ ꯊꯥꯎ ꯍꯥꯟꯅꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯎꯔꯝꯗꯕꯖꯥꯠꯅꯦꯒ ꯊꯥꯎꯁꯦ ꯂꯨꯄꯥꯅꯦ 100 ꯃꯨꯛꯀꯤ ꯊꯥꯎ ꯍꯥꯜꯂꯦꯕ 600ꯒ 360ꯒ ꯊꯥꯎ ꯍꯥꯜꯂꯦꯕ ꯑꯩ ꯍꯧꯖꯤꯛ ꯍꯥꯟꯕꯗ ꯑꯩ ꯚꯥꯞ ꯁꯨꯡꯑꯣꯏ ꯑꯣꯏꯔꯨꯗꯦꯕ ꯉꯍꯥꯟ ꯑꯩꯅ ꯊꯧꯕ ꯍꯧꯔꯛꯄꯗꯗꯤ ꯐꯨꯜ ꯌꯥꯎꯍꯧꯕꯅꯦꯕ ꯉꯁꯤ ꯌꯥꯎꯔꯝꯗ ꯋꯥꯅꯤ ꯆꯤꯡ ꯃꯊꯛ ꯊꯧꯒꯠꯂꯛꯄꯒꯤ ꯏꯪꯉꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗ ꯅꯨꯡꯁꯥ ꯐꯖꯅ ꯐꯪꯉꯤ ꯑꯗꯨꯗꯤ ꯈꯤꯇꯪ ꯏꯪꯗꯕꯅꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯈꯤꯇꯪ ꯏꯪꯕ ꯋꯥꯅꯤ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ ꯂꯝ ꯂꯩꯇꯕꯅꯤꯅ ꯐꯪꯖꯔꯛꯇꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯎꯠꯀꯦꯕꯀꯣ ꯁꯦꯟꯐꯝꯁꯤꯗ ꯂꯩꯖꯧ ꯄꯥꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯤꯗꯩꯗ ꯐꯨꯗ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯍꯥꯡꯉꯦꯕ ꯆꯤꯛꯀꯟ ꯁꯃꯣꯁꯥꯗꯩ ꯀꯩꯗꯩ ꯃꯌꯥꯝ ꯐꯪꯉꯦ ꯆꯪꯕꯗꯤ ꯃꯤ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯪꯈꯤꯔꯣꯏꯒꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯐꯝꯃꯦꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯍꯩ ꯀꯩꯀꯥ ꯃꯌꯥꯝ ꯌꯣꯜꯂꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯒꯤꯗꯤ ꯕꯖꯥꯔ ꯆꯠꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯄꯣꯠ ꯆꯩꯁꯦ ꯂꯣꯏ ꯂꯩ ꯌꯥꯔꯅꯦꯕ ꯑꯗꯨꯝ ꯀꯣꯕꯤꯗꯩ ꯀꯩꯗꯩ ꯂꯣꯏ ꯐꯪꯉꯦꯕ ꯁꯦꯀꯦꯟ ꯍꯦꯟꯐꯧ ꯃꯌꯥꯝ ꯐꯪꯉꯦ ꯆꯥꯗ ꯁꯦꯀꯦꯟ ꯍꯦꯟꯒꯤꯁꯨ ꯁ꯭ꯇꯣꯜ ꯃꯌꯥꯝ ꯂꯩ ꯁꯤꯗꯩꯗ ꯃꯣꯟ ꯅꯨꯡ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯦ ꯁꯦꯀꯦꯟ ꯍꯦꯟ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯁꯤ ꯄꯣꯠꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯅꯠꯇꯕ꯭ꯔꯥ ꯀꯟꯐꯥꯔꯝ ꯑꯣꯏꯗꯦ ꯄ꯭ꯂꯥꯁꯇꯤꯛꯇ ꯌꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯗꯣ ꯑꯁꯤꯗꯤ ꯑꯍꯟꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯦꯕ ꯈꯪꯗꯦ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯒꯤꯗꯤ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯁꯤꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯈꯅꯥꯎ ꯅꯥꯔꯛꯑꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯌꯧꯕꯗ ꯑꯩ ꯃꯐ꯭ꯂꯔ ꯑꯃꯒ ꯂꯩꯗ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯁꯨꯝ ꯆꯠꯂꯀꯥꯟꯗꯗꯤꯀꯣ ꯈꯅꯥꯎ ꯐꯖꯅ ꯅꯥꯔꯛꯑꯦ ꯑꯅꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯈꯔ ꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯦꯆꯤꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯂꯤꯂꯣꯡꯊꯣꯡ ꯑꯁꯤꯁꯦ ꯊꯝꯅꯤꯡꯕꯅꯦꯗ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯕ꯭ꯂꯨ ꯃꯃꯪꯗ ꯅꯣꯛꯏ ꯕ꯭ꯂꯨ ꯇꯧꯔ ꯂꯩꯔꯝꯃꯦ ꯏꯆꯥ ꯁꯦꯕꯤꯁꯦ ꯅꯐꯦꯠꯀ ꯇꯩꯁꯤꯗꯤ ꯇꯨꯝꯃꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯂꯥꯛꯑꯣ ꯉꯁꯥꯏꯒꯤ ꯅꯝꯃꯨꯏꯗꯣ ꯁꯤ ꯀꯦꯃꯦꯔꯥꯁꯤꯗꯩꯅꯦ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯂꯥꯏꯠ ꯅꯠꯇꯕ ꯃꯐꯝꯗꯗꯤꯀꯣ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯕꯅꯦ ꯑꯗꯨꯒ ꯂꯣ ꯂꯥꯏꯠꯇꯗꯤ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯦ ꯑꯕꯦꯝꯃꯁꯦ ꯍꯧꯒꯠꯂꯛꯇꯧꯔꯕ ꯀꯩꯅꯣꯝ ꯇꯧꯋꯦ ꯃꯥꯏꯁꯦ ꯉꯥꯛꯇꯪ ꯇꯨꯝꯃꯝꯃꯨ ꯄꯄꯥ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯉꯥꯛꯇꯪ ꯇꯨꯝꯃꯝꯃꯨ ꯍꯥꯏꯔꯒ ꯑꯩ ꯃꯃꯤ ꯄꯥꯡꯊꯣꯔꯛꯑꯦ ꯃꯃꯥꯅ ꯄꯄꯥ ꯂꯥꯛꯑ ꯍꯧꯗꯣꯛꯑꯦ ꯍꯥꯏꯔꯅꯤ ꯑꯝꯇ ꯃꯤꯠ ꯎꯏꯁꯜꯂꯣ ꯍꯧꯗꯣꯛꯑꯦ ꯍꯥꯏꯔꯛꯑꯅꯤ ꯍꯥꯏꯕ ꯃꯤꯠ ꯎꯏꯁꯜꯂꯨꯀꯣ ꯒꯨꯗ ꯒꯔꯜ
ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯖꯈꯤꯕ ꯋꯥꯐꯝ ꯈꯔꯗꯣ ꯃꯌꯥꯝ ꯌꯥꯅꯤꯡꯉꯒꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯌꯥꯅꯤꯡꯉꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯎꯠꯄꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯌꯥꯅꯤꯡꯗꯕ ꯃꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯖꯗꯦ ꯑꯗꯣꯝꯅ ꯌꯥꯅꯤꯡꯗꯕ ꯀꯥꯟꯗ ꯌꯥꯅꯤꯡꯗ꯭ꯔꯒꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯥꯏꯗꯤꯌꯥ ꯅꯣꯂꯦꯖ ꯁꯦꯌꯔ ꯇꯧꯅꯁꯦ ꯑꯗꯨꯝ ꯑꯦꯅꯤꯋꯦꯁ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ